DMUgi regular register teaching non teaching staff ki result Laothorakpada Yamna Chaona Loutunaba Manba Thouwong Khara Thengnare Maheiroi Luptaruk Pawasi ngasinungthil fongkiba Kanglaypaki Mayra Pausiedagi Laukhatsavane DM University da mapung phaba manpower infrastructure matam sangna lairaktabana maram oiduna University 12B fangdabana UGC gi granting na chingba fangdaba made Maheiroi singi khudong sadaba kaya mayoknabana maram oiduna Maheiroi singi oiba pendaba kholaw kaya matam sangna lauduna lakhe adubu thenglabasu thengna laingakna Maheiroi singi interest regular register na singba hablakpagi mathakta teaching amadi non teaching staff ki result loina haidorakhe asumna thenglabasu thengna laingakna DMUgi Maheiroi singi interest laukhalakhiba khongthang asibu lamdam sigi Maheiroi luptarungna thagali haina kwa kaithelda leiba student union of Kanglaypak suki office ta ngasi pangthokpa paumi singa unaba mada thagatpa phongdorokre pangthokiba paugi mifam aduda Maheiroi luptaruk asigi mahut sinduna MSF ki president Hizam Roshan na phongdokhibada laibak thibade haidorokhiba result asida Yamna Chaona Loutunaba Manba Thouwong Khara Thengnare masigi khudamde Dhanamanjuri University ki hanagi BC oiramba Professor N Rajmohan gi matamda DMUgi Assistant Professor Marfuga Nipan laubagi notice 2020 ki December 18 da thokhe aduga Zoology Department nataba atopa department singi result na chaliba chahi 2024 gi February 18 da haidokhe adubu DP gi ayaba yaugde haiduna laingangna thingba thamduna chanahankhide Maheiroi singi irang laklaba matung chahi asigi July 19 da amuk nahuna result haidokhe nauna haidorakpa result aduda hana oza Rajmohan gi matamda haidokpada yaukhiba botany amadi physics department ki natana loina result asida yaurakhe adubu botany amadi physics ki interview nauna tawgani haina notice thorakhe amadi masina maram oiduna physics amadi botany da khankraba miyoi sing adubu victimize tawbire haikhe mahangna makhatana paumi sing da phongdokhibade chaliba chahi 2024 ki July 19 da thokiba notice ki resolution number 2 gi assistant professor gi table number C gi makhada physics amadi botany gi oina anauba interview ama tawgani haina palle subject ani sigi interview nauna tawgani hairiba sigi maram ase subject ani sigi interview da subject expert sing na piramba marking tabulation adu blank ta lairami haibagi nei masi thangai sengna tabulation gi asengba copy adu mangkhre haiba nei matau karamna tai subject singi mark tabulation copy lairaga subject ani sigi kamdauna mangkhibano haibase nei masi Yamna Chaona Loutunaba Manba Thouwong ama oibana inquiry committee ama semduna thigatpa mathau tai University ki documents sing ase registrar gi custody da leifam thoktabra haina su hangkhe mahangna hai hiram asida Maheiroi luptaru ki maikeidagi thamjaningba wafam de DM University ki hanagi registrar oiramba Nevidita Lairen Latpam ase bureaucrat officer ama oibana mahak DM University campus ta mapung phana phamba ma de mathau masak khangna thabak tawdavadagi DM gi issue asi chawthohalakhiba nei hiram asida mahangna masagi maral kupsilaga chenba yaroi hanagi BC gi matamda haidokhiba result adu sanaba yaroi haibagi clarification ama July 13 da registrar masana thamlakhiba adu da syndicate fambada mahak yaukhide haibade kari maram gi yaukhidabano haibadu laibak miyam gi mamangda sengdokpiyu haikhe driver singna starring Thadokpagi Khongjang ngasidagi Changsinba Houkhre pawasi ngasinungthil fongkhiba paunil khol pausiedagi laukhatsavane ngasidagi hauduna tha asigi kunmari fauba National Highway 37 lambi paring da chatliba tanker amadi body driver singna starring Thadokpagi Khongjang Changsinba Houkhre ngasi ayuk all jiribam road transport drivers union tankers amadi gari singi driver sing yauna famkhiba mifamda kupna khanaraba matungda driver singi starring Thadokpagi Khongjang asi changsinkhibane haujik jiribam da gari chamarom panduna leire Khongjang asiga mari lenana all jiribam road drivers union gi president N Sadananda mitaina National Highway 37 da driver singna lambi gi awaba kaya mayokna duna lakle lambi paring asida fauba lambi kaya semna bohona wada Imphal lomdagi khali ahangba gari kaya sangsilakpa siding jiribam lomdagi potsai thana yawba gari singna lambi fataba mafam sing sembagi awaba mayokna re lambi asibu semliba agency singna chaliba gari sing thaidok thaijin tawduna leire lambi sembagi maintenance tawba ngamdre maramasina tha asigi kunithoidagi kun mari fawbagi manungda lambi asi semliba authority singna matamga sunaba mawongda sembiduna lambi asida tekta kaidana satpa phangallo
lambi asigi mari lainaba department na ahenba wakhal loksing sizinaduna National Highway 37 gi lambi fattaba mafamsing semjinanaba appeal tawrakle thokliba lan asigi marakta nongma kangdana chaliba driver singi awabasu ubiyu haiba wafamsu thamlakle bom Pokhaihanduna aki akhang pibagi Thouwong Chatharakpa Leppiyu Smart Society pawasi ngasinungthil phongkhiba pandam pauksedagi lokhatjabane salai amadi Smart Society ani asi tongan ba entity ne lamdam asigi iraisa singi senmilon amadi punsirol buhena masak mangal thogan anabagi pandamda Smart Society na sangsilakibane sairak asida bom Pokhaihanduna aki akhang pibagi Thouwong Chatharakpa si Leppiyu haina Smart Society ki General Secretary Elangbam Brojendro na phongdorokle Manipur Press Club ta ngasi paumi singga unaba mada Brojendro na phongdokhibada Smart Society na sahi kunlom thabak thauram kaya paikhalakpada thogan ingdaba thodok amadagi haukhiba sahi mari manga dagi thabak paikhatpa ngamdana leirakhibane adubu haujik fauba hiram amatada ninganaba leitana miyamgi damak honakhigani haina thabak changsilingai sairakta aki akhang nangan bigano Manipur gi senmilon da saukhanaba haiduna sahi kungi program ama set tawduna laikhraba si mai pakna bohona bada miyamna su saugatpiyo lamdam asigi raisa singi senmilon amadi punsirol buhena masak mangal thogan anabagi pandamda aikhoi sahi kun kathokmina si haiba wakhalonda society asina miyamgi damak khong thangzilakibane adubu society asina sagalamba dispersion of self reliance ki manglan kumjali singani taraga mapan gi October kunga mapan dagi mami samtharakhe Masigidamak aikhoi pumnamaki laibak thibane salai amadi Smart Society ani asi tongan ba entity ne Smart Society asida promote tawkhiba pumnamak society asigi responsibility ne ngasi phawba society asidagi executive member amata withdraw tawkhiba madi lauthokhiba su leite miyamgi yaifanaba society asina kathokpaga loinana angamba thakta honaringai sairakta kanagumba kharana aina thingkhraba lup kharagi mateng logduna Chatharakpa manba bom Pokhaihanduna aki akhang pibagi Thouwong Chatharakpa simak laibak thibane asigumba Thouwong asi makhatana tawbiganu haikhe